ꯂꯝꯗꯝꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯃꯗꯤ ꯑꯊꯧꯕꯁꯤꯡꯅ ꯈꯨꯟꯅꯨꯅ ꯃꯊꯣꯡꯗ ꯀꯜꯂꯤ ꯍꯥꯏꯕꯒꯨꯝ ꯇꯝꯄꯥꯛꯀꯤ ꯂꯝ ꯈꯛꯇꯗ ꯊꯧꯅꯥ ꯐꯕ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯁꯥꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯄꯨꯡ 24 ꯉꯥꯛ ꯁꯦꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔꯒ ꯑꯇꯩ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ MLAꯁꯤꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗꯦ꯫ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯣꯟꯕꯒꯤ ꯍꯥꯏꯕꯕꯨ ꯀꯪꯆꯨꯞ ꯀꯗꯥꯡꯕꯟ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯝꯄꯥꯛꯀ ꯂꯣꯟꯅꯕ ꯆꯤꯡꯒꯤ ꯖꯒꯥ ꯃꯐꯝꯁꯤꯡꯗ ꯌꯥꯝꯅ ꯇꯣꯏꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯅꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯐꯥꯎꯕ ꯇꯥꯛꯊꯣꯛꯆꯕ ꯉꯝꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯥꯔꯛꯂꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯁꯤꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯥꯡ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯍꯟꯕꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯉꯝꯗꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯆꯌꯣꯝ ꯁꯥꯅ ꯌꯨꯝꯗꯨꯅ ꯂꯩꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯐꯥꯎꯕꯅ ꯀꯥꯡꯄꯣꯛꯄꯤ ꯃꯣꯔꯦ ꯑꯃꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯆꯪꯁꯤꯟꯗꯨꯅ ꯂꯥꯜ ꯂꯦꯞꯂꯁꯤ ꯍꯥꯏꯅ ꯍꯥꯏꯖꯕ ꯐꯥꯎꯕ ꯉꯝꯖꯗ꯭ꯔꯤ꯫ ꯑꯗꯨꯅ ꯏꯝꯐꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯈꯔ ꯈꯛꯇꯗ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯍꯦꯔꯣ ꯁꯥꯗꯨꯅ ꯂꯩꯕ ꯑꯁꯤꯅꯗꯤ ꯃꯅꯤꯄꯨꯔ ꯏꯔꯥꯡ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯋꯥꯍꯪꯅꯤ꯫ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕ ꯌꯦꯛꯅꯕꯁꯤꯡꯁꯨ ꯊꯦꯡꯅꯒꯅꯤ, ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯨ ꯂꯦꯞꯇꯅ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯏꯆꯪ ꯊꯧꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯐꯣꯡꯕ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯅꯣ? ꯏꯐꯣꯡ ꯐꯣꯡꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯔꯒ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯁꯦꯝꯅꯅꯕ ꯍꯣꯠꯅꯔꯤꯕ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯑꯗꯨ ꯄꯤꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯂꯩꯉꯥꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯂꯩꯉꯥꯛ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯇꯥꯛꯆꯔꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤ ꯄꯥꯎꯈꯣꯡ ꯆꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ, ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯆꯜꯂꯤꯕ ꯄꯥꯎꯈꯣꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯐꯣꯡꯍꯟꯕ ꯉꯝꯕꯒꯤ ꯃꯇꯝꯅꯤ꯫ ꯃꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯔꯤꯕ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯅ ꯈꯨꯟꯅꯨꯅ ꯃꯊꯣꯡꯗ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯇꯝꯄꯥꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔꯗ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯍꯦꯔꯣ ꯁꯥꯗꯨꯅ ꯂꯩꯔꯒ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯍꯣꯠꯅꯔꯤꯕ ꯑꯐꯣꯡꯕ ꯌꯦꯛꯅꯕꯁꯤꯡ ꯑꯁꯤ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯣꯏ ꯊꯥꯖꯕꯤꯌꯨ꯫ ꯍꯦꯔꯣꯗꯤ ꯍꯦꯔꯣ ꯑꯣꯏꯕꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯀꯗꯕꯅꯤ꯫ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯁꯥꯔꯒ ꯃꯔꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯑꯋꯥꯕꯒꯤ ꯄꯥꯛꯇ ꯇꯥꯍꯟꯗꯨꯅ ꯑꯁꯨꯝ ꯊꯝꯕ ꯇꯥꯔꯕꯗꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯁꯥꯕꯁꯤꯡ ꯃꯊꯛꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯀꯔꯝꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯁꯥꯔꯤꯕ ꯂꯩꯉꯥꯛꯂꯣꯏꯁꯤꯅ ꯈꯪꯒꯗꯕꯅꯤ꯫ Hello everyone, it is IPAP TV News, a news networking channel dedicated to the cause of human rights.